ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯕꯤꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯔꯥꯙꯦ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯃꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯎꯅꯕ ꯌꯥꯔꯝꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯈꯣꯏꯃꯨ ꯃꯈꯣꯡ ꯈꯨꯅꯤꯡ ꯑꯗꯨ ꯀꯥꯡꯈꯠꯂꯛꯑꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯅ ꯈꯜꯂꯤꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯎꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯀꯦꯊꯕꯤꯒꯤ ꯌꯥꯛ ꯌꯥꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ "ꯍꯣ ꯀꯔꯤꯅꯣ? ꯀꯥꯏꯗꯅꯣ? ꯈꯨꯅꯤꯡꯒꯗꯣ ꯀꯥꯡꯈꯠꯇꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯆꯠꯇꯧ ꯇꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ?" ꯑꯁ ꯑꯃꯨꯛ ꯎꯈ꯭ꯔꯦꯅꯦ꯫ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯁꯤ ꯎꯗ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤꯗꯒꯤ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯕꯤ ꯊꯣꯛꯍꯧꯒꯦ ꯇꯧꯔꯒ ꯍꯤꯡꯆꯥꯕꯤ ꯑꯍꯟꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯕ꯫ ꯀꯃꯥꯏꯅꯕꯨ ꯈꯪꯉꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯊꯣꯛꯄꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯈꯪꯉꯦ ꯋꯥꯅꯤ꯫ "ꯍꯣ ꯇꯥꯕꯤꯗ꯭ꯔꯕꯣ? ꯑꯌꯨꯛꯁꯤꯗ ꯍꯨꯔꯥꯟꯕꯒꯨꯝ ꯌꯨꯝꯁꯤꯗꯒꯤ ꯇꯨꯃꯤꯟ ꯊꯣꯛꯀꯦ ꯇꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯦ? ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ? ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ ꯀꯦꯊꯕꯤ ꯅꯪꯁꯤꯗꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯗꯧꯅ ꯃꯤꯅ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯅꯕ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯐꯥꯎꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯊꯕꯛꯅꯣ? ꯅꯆꯤꯟꯗꯣ ꯈꯤꯠ ꯊꯤꯔꯅꯨ ꯅꯨꯄꯥ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯊꯕꯛ ꯁꯨꯕꯅꯣꯕ? ꯇꯥꯅꯤꯡꯗꯦꯗ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯁꯨꯝ ꯊꯣꯛꯄꯗꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯀꯦꯊꯕꯤ? ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯆꯤꯟꯗꯨ ꯀꯟꯈ꯭ꯔꯦ ꯑꯌꯨꯛꯁꯤꯗ꯫ ꯆꯤꯟ ꯀꯟꯕ ꯀꯟꯗꯕꯒꯤ ꯋꯥꯗꯣ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯣ ꯅꯨꯄꯥ꯫ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗꯦ꯫ ꯁꯦꯒ ꯃꯥꯏꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯧꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯊꯦꯡꯂꯕ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? "ꯅꯨꯄꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯅꯠꯇꯦꯅꯦ, ꯊꯕꯛꯅꯤꯅꯦ ꯑꯩꯅ ꯆꯠꯂꯤꯕꯁꯦ꯫ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯏꯕꯁꯦ." "ꯍꯣ ꯑꯗꯨꯕꯣꯕ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯄꯥꯗꯧꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯖꯕꯅꯤ." ꯔꯥꯙꯦ ꯃꯥꯡꯒꯣꯟꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯦꯒꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯀꯩꯅꯣ ꯑꯌꯨꯛꯅꯤ ꯀꯥꯁꯤꯕꯨ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯃꯤꯁꯤꯡꯁꯤꯕꯣ? ꯃꯤꯅ ꯇꯨꯝꯅ ꯍꯤꯡꯅꯔꯤ ꯍꯥꯏꯕꯁꯦ ꯑꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯁꯤꯕꯨ ꯃꯅꯥ ꯄꯪꯕ ꯃꯁꯦꯟ ꯉꯥꯡꯅꯕꯒꯨꯝ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯔꯦꯕ꯫ ꯃꯤꯒꯤꯁꯨ ꯈꯔ ꯈꯜꯂꯗꯤ ꯐꯗꯧꯅꯤ." "ꯅꯪꯕꯨꯁꯨ ꯍꯧꯒꯠꯂꯛꯑꯕ꯭ꯔꯥ?" ꯀꯦꯊꯕꯤꯅ "ꯅꯨꯃꯤꯠꯅ ꯀꯗꯥꯏꯗꯅꯣ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯇꯨꯝꯅꯔꯤꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ꯫ ꯏꯇꯩ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯤ ꯇꯨꯝꯕ ꯀꯥꯏꯅꯔ ꯃꯥꯜꯂꯦ ꯍꯦ ꯅꯨꯄꯥ꯫ ꯈꯔꯁꯨ ꯏꯪꯅ ꯇꯞꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯕꯤꯔꯗꯤ ꯐꯗꯧꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯀ꯭ꯋꯥꯛꯇꯧꯅ ꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯌꯥꯛꯅ ꯈꯣꯡꯕꯁꯤꯕꯨ ꯀꯅꯥꯅ ꯇꯥꯅꯤꯡꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯏꯇꯩ ꯏꯅꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯃꯦꯟ ꯇꯥꯅ ꯁꯥꯟꯅꯒꯦ ꯇꯧꯕꯁꯤꯗ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤꯁꯦ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯤꯅꯦ꯫ ꯌꯦꯠꯁꯨ ꯌꯦꯠꯆꯅꯤꯡꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯃꯤꯒꯤ ꯃꯀꯥꯗ ꯏꯕꯦꯝꯃ꯫ ꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯩ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯑ ꯐꯥꯎ ꯌꯨꯝꯁꯤꯗ ꯂꯩꯅꯤꯗꯣ ꯍꯥꯏꯗꯅ ꯁꯨꯔꯨ ꯅꯩꯔꯒ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤꯕꯁꯤꯁꯨ ꯅꯣꯛꯇꯕ ꯉꯝꯗꯦꯀꯣ ꯑꯩꯗꯤ꯫ ꯑꯗꯨꯒꯁꯨ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯏ꯫ ꯃꯃꯥꯏꯁꯤꯗꯨꯝ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗꯗꯅ꯫ ꯑꯁ ꯑꯃꯨꯛ ꯍꯧꯅꯔꯛꯇꯧꯔꯤꯅꯤ꯫ ꯁꯤ ꯊꯣꯡꯅꯤ ꯈꯪꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯇꯧꯅꯦꯕ꯫ ꯍꯩ ꯌꯦꯡꯅꯤꯡꯗ꯭ꯔ ꯅꯁꯛꯁꯤꯡꯗꯣ ꯑꯃꯨꯛ ꯆꯪꯈ꯭ꯔꯣ꯫ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯔꯥꯎꯕꯤ ꯁꯥꯗꯅ ꯅꯆꯤꯟꯁꯤꯡꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧ ꯂꯩꯔꯅꯨ꯫ ꯆꯪꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ." ꯑꯅꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯥꯡꯉꯤꯀꯥꯗꯣ ꯇꯥꯗꯦ꯫ ꯍꯦꯟꯗꯨꯝ ꯋꯥ ꯃꯈꯥ ꯇꯥꯅꯔꯛꯏ ꯀꯦꯊꯕꯤꯅ꯫ "ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ ꯑꯇꯣꯝꯕꯤ ꯍꯥꯏꯕꯁꯤꯡꯁꯤꯅ ꯉꯝꯕꯁꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯨꯟꯇꯣ ꯄꯔꯦꯡꯅ ꯁꯈꯤ ꯑꯣꯏꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯩꯕꯨ ꯍꯨꯏ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯁꯥꯏꯅꯦ꯫ ꯃꯁꯤ ꯉꯁꯥꯏꯗꯒꯤ ꯍꯩꯄꯥ ꯁꯥꯔꯒ ꯉꯥꯡꯉꯤꯕ ꯃꯆꯤꯟꯁꯤ ꯊꯥꯖꯤꯟꯒꯦꯗꯦ ꯃꯁꯤ꯫ ꯍꯩ ꯈꯪꯕ꯭ꯔꯥ ꯅꯪ? ꯉꯥꯡꯈꯨꯋꯣ ꯅꯆꯤꯟꯗꯨ ꯌꯥꯝ ꯉꯥꯡꯈꯣꯕ꯫ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯉꯥꯡꯅꯤꯡꯉꯤꯕ ꯅꯆꯤꯟꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯕ꯫ ꯍꯣꯏꯃ ꯑꯌꯨ ꯅꯥꯏꯅꯦꯍꯦ꯫ ꯃꯤꯒꯤ ꯃꯆꯤꯟꯁꯤꯗꯕꯨ ꯃꯈꯨꯠ ꯈꯨꯄꯥꯡ ꯑꯆꯧꯕꯁꯤꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯋꯥꯅꯦ꯫
ngawbra gaino kamdawi ngasai na sindu yamna onkhatana ngangkhoba nungairamani hausikti nungairamani ba mi usita saradana hera adudi nang sunam mai da amuk aigi khopaks nam thajinge nang khangbra do ha pharini ba hausikti nungaibra nang so ayo masigi na bisham ishteni masa migi mamai sidaga khupang naga tharaktana asi hairaga anida jongjillaga masamdo hekta phoidanare hai noi bu ngai khon he kari na noi na tari dubo thadok nang ni noi bo thadok nu hairaga masidi ke thabi nang halai du thoi amda thadok se thado mi noi bo radhe nang su thado me radhe nang su na se da dum na tong nu kai doge thadok no haide ko thadok no dana asi haiduna khoimuna magi nupi ani du singthoi ani da machin paineraga masamanaga du ipha pharaga lepi kari no haibani da noi ni tori do laikai mamang sida noi bu namai sindu kari mati kai drobo changgore mungda nang nangi na thausin do tawsu yening je saidane leptana le no changgro ne ani da phet paineraga imung da sangki ai bu kari nungi nupi ani lo lu bano nei bo asumna tawni khangjarama badi nupi kam ta thijara modamni ko imu ai laibak sidigo si idris ma sigi hingjabi ani siga asumna laimina doine bai ai pelbani ko ai nupi ga puki khijari hairibasini asi haiduna khoimu thongalongda matha sana thoki tasengna hairibada khoimu yongi makhada ngi hakta leninga phaude magi nupi ani gi hak leitana khana chainaba tani khanbada thabak maphamdani samuna sakre ngasi gi nusa si jon tho na sagre idaw khoimo usinna sina thabak si su loire yumda hanab tawsi thengki batare yumda iren jana potha jarurage hakjang se wabana kainum tawre hoini da thabak pudi suba loire habu aidi yumda khong hek thangjani khanbada mathadum side yumdaga hanjaning ba phaude bai kai gi no hai sibu idaw gi di chanani subani na seba tawge haidana ngairamani ne karai di wana deita seba di laidana yumda mi ko ma phopo thana leiba ngamti ngayak leite khatna baga chaina baga amuk phudatna rakani amuk masam du phoina rakani ama da tawnu haire ama gi mi sang hairkani ama da haire ise gi mi sang yam hairkani ai tanba mi yor bazani ta kari nungi no haibu do he yaurabani as aina di tawse nupi heni lon bani na nungairamgani nupi ani sangdana sewa tawbada yam nungaina leiramgani kaina khalurishidi kokam sajani he ko ki wadi matha samandana sam khara hobudu su loi kengre tawrise nupi ani lonba kaise tawai ba thabak oyamdi ta numidangi matamni khoimuda saksari nakal ladudana magi nupi ani da fami radhena nupa hayengdi selkita piramo nasa nupi ga kaithel karuge ke thabi radhegi wad tabada majin paitho ogale kari to wusake haibanu kaithelda selna suk leitrukan sida aigi phina se tatle photlaga tongbada su masing khangdre anau bam ta leiruge tawni aidi leibi da bayare haribasini ko sel do leite ko radhe handaki khusuman su tangkhai ma hana lokthokrabani na handakti selbu yamna phangdo mantre matam kha leraga mawngningsi matam kha leibaga yaroi ko aidi hayeng leibi da bayaroi ba yare haribasini ko aidi yar haisini nupa kethabi radhegi marai konduna ketharaga ngangbadu taba waraduna taning tabuna loire tawrise khari thoi hena tawja sainu khangde nupa sina nga sai ayuktagi nungsa marak sida thabak wana suraga chak ngakta chaba si phawbada chabam khangandi tawrise swaida marai se kontha ngangki basina kanana taning ni haidam tawja sainu kaino ise aidi agi nupa da haijabani isena taning draga kadai da namalayuro taning draga thopi khroba itai ina wai sangna wari nge hakta sana hogeba ho ibema nangi nupa do aigi sunupani kaubirabo wa do haige hairasu matam sana haiba tamu khangaba mi saksari thainge sida natrabadi narai do arai khai kondaraga hainingai matam leitrabo ibema tanga ibi phina to talaga nane tongoranu to ai fawba phanik segai basi fawba da sinba ngamdi ise huna thauka amata leitro ai sum panadana leisibo hainingba matamda haini isegi na thaunate ise da haiba nate iwa da haiba hoi bema adu boba tanja me sa haiba ama leibane adu khango haibane is adu gaibu ithau le tragaina
ꯍꯦ ꯆꯠꯊꯣꯛꯎꯅꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯐꯨꯅꯥꯛ ꯃꯅꯥꯛꯁꯤꯗꯅꯦ ꯍꯧꯗꯣꯡ ꯁꯥꯗꯅ ꯀꯨꯟꯗꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯃꯤꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗꯒꯤ ꯉꯥ ꯂꯥꯛꯇꯧꯕ ꯍꯧꯗꯣꯡ ꯌꯥꯝ ꯃꯥꯜꯂꯤ ꯅꯁꯛꯇꯣ ꯂꯥꯛꯁꯨ ꯂꯥꯛꯏꯁꯤꯅꯤ ꯀꯔꯤ ꯑꯩꯕꯨ ꯉꯥ ꯂꯥꯛꯑꯝꯗꯥꯏꯒꯤ ꯍꯧꯗꯣꯡ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯅꯪ ꯅꯉꯛꯁꯝꯗꯨꯗ ꯃꯩꯔꯧ ꯆꯦꯒꯞꯁꯤꯅ ꯆꯞꯄꯒ ꯃꯩꯅꯨꯡꯁꯤꯗ ꯏꯟꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯏꯁ ꯌꯥꯝ ꯀꯜꯂꯤꯀꯣ ꯍꯣꯏ ꯃꯥ ꯌꯥꯝ ꯀꯜꯂꯦ ꯂꯥꯛꯑꯣ ꯅꯔꯦꯟꯗꯣ ꯂꯩꯔꯗꯤ ꯑꯝꯇ ꯏꯟꯖꯤꯜꯂꯨ ꯂꯥꯛꯑꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ ꯍꯦꯛ ꯉꯝꯗꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯌꯦꯡꯉꯨꯕ ꯅꯁꯝ ꯈꯔ ꯆꯥꯏꯔꯒ ꯍꯧꯔꯤꯕꯗꯣ ꯄꯨꯗꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯊꯥꯎꯁꯤ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯇꯗ ꯈꯪꯗꯧꯅꯤ ꯅꯪ ꯃꯩꯁꯥ ꯐꯪꯍꯜꯂꯒ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯗꯣ ꯑꯗꯨꯇꯗ ꯈꯪꯍꯧꯅꯦꯕ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯍꯥ ꯅꯣꯏꯅꯤꯅ ꯑꯩꯒꯤ ꯅꯥꯀꯟ ꯌꯦꯠꯂꯣꯝ ꯑꯣꯏꯔꯣꯝ ꯐꯝꯂꯒ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯕ ꯊꯕꯛꯀ ꯈꯔ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯆꯥꯛꯁꯤꯗ ꯏꯪꯅ ꯆꯥꯒꯦ ꯇꯧꯕꯁꯤ ꯍꯦꯛ ꯆꯥꯐꯝ ꯈꯪꯍꯟꯗꯦꯗ ꯅꯣꯏꯁꯦ ꯆꯥꯔꯣꯏꯗ ꯆꯥꯛ ꯀꯩ ꯑꯝꯇ ꯆꯥꯔꯣꯏꯕ ꯑꯝꯇ ꯅꯣꯏꯅꯤ ꯄꯦꯜꯂꯣꯀꯣ ꯑꯩꯅ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯈꯟꯅꯔꯣ ꯌꯥꯝ ꯈꯠꯅꯅꯤꯡꯗꯦ ꯄꯦꯟꯅ ꯈꯟꯅꯍꯧꯔꯣꯀꯣ ꯍꯦꯛ ꯍꯥꯠꯇꯣꯛꯀꯦꯁꯨ ꯍꯥꯠꯇꯣꯛꯅꯔꯣ ꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯥꯎꯅ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯈꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦꯅꯤꯕ ꯃꯤꯅ ꯆꯥꯛ ꯉꯥꯏꯍꯥꯛ ꯆꯥꯕꯁꯦ ꯆꯒꯠ ꯌꯥꯝ ꯉꯥꯡꯈꯣꯕ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯋꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯦ ꯇꯧꯉꯝꯕꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯍꯥꯏꯔꯝꯂꯒ ꯀꯦꯊꯕꯤꯁꯨ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯏꯁ ꯃꯥꯗꯤ ꯉꯥꯡꯗꯕꯁꯤ ꯃꯉꯥꯏꯔꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯥꯁꯨ ꯃꯆꯤꯜ ꯑꯁꯦ ꯆꯣꯡꯉꯥ ꯊꯤꯖꯥꯕꯤ ꯁꯥꯗꯅ ꯆꯒꯠ ꯉꯥꯡꯂꯝꯂꯒ ꯑꯩꯉꯣꯟꯗꯒ ꯂꯣꯏꯅ ꯇꯥꯏꯅꯔꯝꯃꯒ ꯆꯠꯈꯤꯅꯦ ꯈꯩꯔꯣꯏ ꯃꯥꯟꯕꯤꯁꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯆꯥꯛꯁꯦ ꯇꯥꯞ ꯆꯥꯊꯣꯛꯑꯦ ꯍꯥꯏꯔꯒ ꯆꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯈꯝꯁꯤꯗ ꯁꯥꯎꯖꯤꯟꯅꯔꯒ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯇꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯑꯁꯤꯃꯛꯅꯅꯤꯀꯣ ꯃꯥꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯒ ꯄꯥꯈꯪ ꯁꯥꯗꯅ ꯂꯧꯕꯤꯈ꯭ꯔꯤꯁꯦ ꯁꯣꯝꯗ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯊꯪꯅꯕꯗꯅꯤ ꯊꯥꯕꯜ ꯂꯩꯅ ꯑꯃꯨꯛ ꯍꯧꯔꯦ ꯃꯣꯏꯒꯤ ꯑꯍꯟꯒ ꯑꯇꯣꯝꯕꯤꯒ ꯈꯠꯅꯕꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯨꯝ ꯈꯠꯅꯔꯒ ꯂꯩꯕꯁꯤꯕꯨ ꯋꯥꯗ꯭ꯔꯥ ꯈꯪꯗꯦꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯈꯣꯟ ꯌꯥꯛ ꯂꯥꯎꯕꯁꯦ ꯇꯥꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯒꯁꯦ ꯍꯣꯡꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯦ ꯊꯣꯏꯕꯅ ꯑꯩꯗꯤ ꯇꯥ ꯈꯣꯏꯃꯨꯒꯤ ꯈꯟꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏ ꯐꯥꯎ ꯅꯨꯄꯤ ꯑꯃꯒꯤ ꯏꯁꯧ ꯇꯥꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯥꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯏꯁꯧ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯈꯠꯅ ꯆꯩꯅꯕꯁꯦ ꯇꯥꯔꯝꯗꯣꯏꯅꯤꯅꯦ ꯑꯣꯟꯊꯣꯛ ꯋꯥꯠꯂꯦꯂꯝꯅꯤꯀꯣ ꯇꯥ ꯈꯣꯏꯃꯨꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯂꯛꯇꯨꯝ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯂꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯅꯤꯡꯉꯗꯤ ꯑꯁꯤꯅꯤ ꯋꯥꯁꯅꯨ ꯃꯥꯁꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯗꯤ ꯃꯁꯛꯁꯦ ꯍꯦꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯟꯒꯦ ꯍꯥꯏꯗꯅ ꯂꯣꯟꯕꯁꯨ ꯅꯠꯇꯦ ꯃꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯅꯤ ꯀꯩꯅꯣ ꯍꯔꯦ ꯀꯔꯤꯒꯤ ꯂꯥꯏꯕꯛ ꯃꯇꯨ ꯑꯍꯟꯁꯦ ꯂꯩꯅ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯀꯣꯏꯔꯒ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯥꯏꯕꯛ ꯏꯆꯦ ꯀꯦꯊꯕꯤꯅ ꯏꯆꯦ ꯔꯥꯙꯦ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯇ ꯀꯞꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯉꯤ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯨ ꯅꯨꯄꯥꯁꯦ ꯈꯨꯗꯛꯇ ꯂꯥꯟꯕꯤꯗꯧꯅꯤ ꯑꯩꯅ ꯎꯁ ꯀꯤꯔꯦꯗ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯦꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤꯉꯩꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣꯕ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯑꯍꯤꯡꯗ ꯇꯨꯝꯂꯤꯉꯩ ꯌꯨꯝꯁꯤꯒ ꯄꯨꯟꯅ ꯃꯩ ꯊꯥꯔꯒꯅꯦ ꯅꯇꯩ ꯅꯅꯥꯎꯗ ꯍꯥꯠꯇꯣꯛꯄꯤꯒꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯁꯦ ꯄꯨꯔꯒ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ ꯑꯗꯒꯤ ꯐꯖꯔꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯥꯔꯨꯝ ꯇꯧꯒꯩ ꯂꯩꯔꯝꯕꯗꯣ ꯂꯩꯀꯥꯏ ꯃꯤꯅ ꯊꯣꯏꯕꯗꯤ ꯀꯥꯔꯨꯝ ꯇꯧꯍꯧꯔꯦꯅ ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯂꯥꯛꯅꯕꯗꯣ ꯅꯨꯄꯤ ꯅꯪꯁꯤ ꯇꯜꯂꯤ ꯑꯁꯦꯡꯕ ꯂꯩꯃꯤꯟꯅꯗꯧꯕ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯐꯥꯒꯤꯅꯦꯁꯨ ꯈꯪꯗꯦ ꯐꯥꯒꯤꯒ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯣ ꯍꯣꯔꯦꯟ ꯂꯍꯤ ꯑꯃꯨꯛ ꯀꯥ ꯂꯩꯔꯝꯗꯅꯕ ꯑꯩ ꯑꯗꯨ ꯈꯪꯉꯣ ꯅꯨꯄꯥ ꯅꯪ ꯑꯗꯨ ꯈꯪꯅ ꯆꯠꯂꯣ ꯍꯣꯏꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯦꯊꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡꯒ ꯃꯄꯥꯝꯗ ꯂꯥꯛꯑꯝꯃꯤ ꯀꯦꯊꯕꯤꯅ ꯏꯕꯨꯡꯉꯣ ꯆꯥꯛꯇꯣ ꯁꯥꯟꯅꯔꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯤꯠ ꯅꯝꯃꯒ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯌꯦꯟ ꯃꯇꯨꯡꯒꯁꯦ ꯈꯜꯂꯒ ꯆꯥꯁꯤꯜꯂꯨꯁꯦ ꯌꯨꯝꯗꯗꯤ ꯆꯥꯒꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯅꯤ ꯁꯤꯗ ꯊꯑꯣꯏꯀꯤ ꯆꯥꯔꯣꯗꯅ ꯍꯥꯏꯔꯁꯨ ꯆꯥꯔꯣꯏꯕ ꯅꯪ ꯇꯧꯔꯤꯕ ꯄꯨꯛ ꯊꯜꯂꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯄꯨꯛ ꯊꯟꯕ ꯌꯥꯔꯣꯏ ꯅꯕꯨꯛ ꯊꯟꯕꯒ ꯑꯝꯇ ꯉꯔꯥꯡꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯈꯤꯕꯗꯥꯏꯅꯦ ꯆꯥꯁꯤꯜꯂꯣ ꯆꯥꯗꯕ ꯌꯥꯔꯣꯏ ꯃꯤꯅ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯔꯒ ꯁꯨꯝ ꯆꯥꯁꯤꯜꯂꯣ ꯑꯌꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯝꯗ ꯑꯩꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤꯁꯤꯡꯗ ꯄꯤꯖꯅꯤꯡꯗꯕꯒꯤ ꯊꯑꯣꯏꯀꯤ ꯁꯤꯗ ꯂꯥꯛꯑꯒ ꯌꯦꯟ ꯊꯣꯡꯗꯅ ꯄꯤꯖꯔꯤꯕ ꯑꯗꯨꯒꯗꯤ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯦꯝꯆꯥꯅ ꯍꯥꯎꯕ꯭ꯔꯣ ꯏꯁꯨꯕꯣ ꯆꯥꯁꯤꯜꯂꯨ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯄꯥꯈꯪ ꯊꯨꯅ ꯐꯥꯅꯕ ꯍꯥꯎꯋꯦ ꯑꯕꯣ ꯑꯗꯣ ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯌꯦꯟ ꯊꯣꯡꯕ ꯄꯤꯖꯗꯦ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯍꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯀꯣꯛ ꯆꯥꯁꯤꯟꯒꯦ ꯍꯥꯏꯗꯦꯕ ꯏꯃꯥꯒꯤ ꯀꯦꯊꯕꯤ
ꯅꯣꯏꯕꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯠꯅꯗꯅ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯈꯔꯁꯨ ꯄꯦꯟꯊꯣꯛꯑꯒ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯔꯣꯅꯦ ꯅꯣꯏꯕꯣ ꯏꯃꯥ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯊꯃꯣꯏꯁꯤꯗꯅꯦ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯀꯛ ꯊꯤꯟꯕꯒꯨꯝ ꯊꯣꯛꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯕ ꯀꯥꯏꯗꯣ ꯄꯨꯟꯁꯤꯒꯤ ꯉꯝꯃꯤ ꯊꯥꯖꯗꯦ ꯑꯩꯗꯤ ꯑꯗꯨꯕꯣꯕ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯦꯊꯕꯤ ꯅꯪꯕꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯝꯅ ꯑꯗꯨꯝ ꯈꯟꯅ ꯆꯩꯅ ꯇꯧꯔꯒ ꯅꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯀꯔꯝꯅ ꯄꯥꯟꯗꯣꯏꯅꯣ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯣꯅꯦ ꯅꯣꯏꯕꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯟꯅ ꯆꯩꯅꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕꯗꯨ ꯏꯀꯥꯏꯗ꯭ꯔꯃꯤ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯏꯃꯥ ꯃꯌꯦꯛꯀꯤ ꯍꯥꯏꯔꯗꯤ ꯃꯈꯣꯏ ꯇꯥꯕꯅꯦ ꯑꯩꯅ ꯍꯥꯠꯅꯤꯡꯉꯤꯁꯦ ꯑꯗ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯈꯥ ꯆꯤꯛꯑꯒ ꯂꯩꯔꯕꯅꯦ ꯏꯆꯥꯁꯤꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯍꯥꯟꯅ ꯁꯤꯔꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯀꯦꯊꯕꯤ ꯅꯔꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯅꯆꯥꯁꯨ ꯆꯥꯎꯁꯤꯜꯂꯛꯑꯦ ꯅꯣꯏꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯟꯅ ꯆꯩꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯦꯟꯊꯣꯛꯑꯒ ꯏꯔꯦꯟꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯊꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯎꯔꯦ ꯉꯁꯥꯏ ꯃꯥꯒꯤ ꯁꯨꯗꯨꯅ ꯐꯧꯔꯝꯕ ꯐꯅꯦꯛꯇꯨꯅ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯅ ꯂꯧꯁꯤꯜꯂꯝꯕꯗꯨ ꯃꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨ ꯉꯁꯥꯏ ꯄꯨꯟꯅ ꯐꯧꯔꯝꯕ ꯐꯤꯁꯦ ꯑꯩ ꯈꯛꯇꯒꯤꯅꯦꯕ ꯂꯧꯁꯤꯜꯂꯝꯗ꯭ꯔꯤꯁꯦ ꯃꯥꯅ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯝꯃꯤꯕ ꯁꯤꯗꯁꯨ ꯂꯧꯁꯤꯜꯂꯝꯕꯗ ꯃꯥ ꯃꯈꯨꯠꯇꯨ ꯄꯠꯂꯣꯏꯕ ꯃꯁꯤꯃꯛꯅꯅꯤꯀꯣ ꯑꯇꯣꯝꯕꯤ ꯍꯥꯏꯔꯤꯕꯁꯦ ꯑꯇꯣꯝꯕꯤ ꯔꯥꯙꯦꯁꯨ ꯃꯆꯦꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯒ ꯉꯁꯥꯏꯒꯩ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯈꯨ ꯀꯥꯝꯕ ꯍꯧꯔꯛꯑꯦ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯗꯤ ꯐꯗꯧꯅꯤ ꯌꯨꯝꯁꯦ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯍꯩꯌꯨꯝꯒꯥꯏꯕꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯅꯦ ꯀꯥꯏꯔꯕ ꯈꯪꯉꯕ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯪ ꯇꯞꯄꯗ ꯀꯦꯊꯕꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯈꯪꯉꯕ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯈꯨ ꯀꯥꯝꯅꯤꯡꯉꯤꯁꯦ ꯈꯪꯉꯕ ꯍꯣ ꯀꯥꯝꯒꯦ ꯍꯥꯏꯔꯒꯅ ꯅꯣꯏꯒꯤ ꯅꯄꯥꯝꯗꯨꯗ ꯑꯣꯏꯅ ꯀꯥꯝꯃꯨꯔꯣ ꯌꯨꯝꯁꯤꯗꯗꯤ ꯀꯥꯝꯕꯤꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯄꯦꯜꯂꯦ ꯈꯥꯔꯦ ꯏꯃꯣꯏꯅꯨ ꯏꯃꯥꯒ ꯍꯧ ꯊꯥꯗꯅ ꯆꯦꯜꯂꯝꯃꯅꯦꯕ ꯁꯣꯏ ꯆꯦꯜꯂꯝꯃꯅꯤ ꯏꯆꯦꯒꯤ ꯏꯁꯧ ꯇꯥꯕꯗ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯗ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨꯅꯦ ꯏꯁꯧ ꯂꯥꯡꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯂꯥꯡꯁꯨ ꯂꯥꯡꯉꯣꯏꯕ ꯑꯩ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧꯕ ꯏꯃꯨꯡꯁꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯈꯗꯥꯡ ꯋꯥꯠꯂꯦ ꯏꯕꯦꯝꯃ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯧ ꯂꯥꯡꯅꯕ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦꯗ ꯇꯧꯕ ꯍꯥꯏꯕꯕꯨ ꯄꯨꯛ ꯐꯠꯇꯕꯤ ꯅꯪꯅ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯐꯧꯔꯤꯕ ꯐꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯂꯧꯁꯤꯟꯕꯗ ꯑꯩꯒꯤꯁꯨ ꯈꯔ ꯂꯧꯁꯤꯜꯂꯝꯕ ꯀꯩꯗꯧꯒꯦ ꯑꯩ ꯈꯛꯀꯤ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕꯗ ꯂꯧꯁꯤꯜꯂꯝꯗ꯭ꯔꯤꯁꯤ ꯅꯕꯨꯛꯇ ꯐꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯉꯍꯥꯟ ꯑꯩꯒꯤꯗꯣ ꯂꯧꯁꯤꯟꯕꯤꯔꯝꯕ꯭ꯔꯣ ꯅꯣꯡꯉꯥꯜꯂ ꯐꯥꯎ ꯄꯣꯂꯥꯡꯈꯣꯛꯇ ꯑꯗꯨꯝ ꯐꯧꯔ ꯂꯩꯔꯝꯃꯤꯗꯨꯗꯤ ꯏꯆꯦꯗꯤ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯗꯅ ꯂꯧꯁꯤꯟꯗ꯭ꯔꯤꯕ ꯈꯪꯉꯕ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯐꯤ ꯐꯧꯋꯦꯒ ꯈꯪꯖꯗꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯕꯨꯛ ꯑꯣꯟꯊꯣꯛꯅ ꯐꯠꯂꯝꯈꯤꯗ꯭ꯔꯦꯅꯦ ꯄꯨꯛ ꯐꯠꯇꯕꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯒꯦ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯈꯔ ꯈꯠꯅ ꯈꯔ ꯆꯩꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯔꯥꯙꯦ ꯄꯣꯠꯐꯝꯗ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯅꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯃꯆꯦꯁꯤꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯊꯥꯔꯣꯅ ꯔꯥꯙꯦ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯩꯃꯥ ꯏꯆꯦ ꯊꯥꯔꯣ ꯑꯩꯁꯦ ꯄꯣꯠꯐꯝꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯕꯅꯤ ꯏꯆꯦꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯣꯅꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯅꯣꯏ ꯈꯨꯜꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕ ꯇꯣꯝꯆꯧꯗꯣ ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯀꯨꯏꯔꯦ ꯎꯗꯕ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯪꯗꯦꯗ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯦꯁꯨ ꯑꯗꯣ ꯌꯨꯝꯗ ꯆꯪꯉꯨꯈꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯆꯠꯁꯤꯗꯒꯤ ꯂꯥꯞꯇ꯭ꯔꯦ ꯊꯣꯡꯒꯥꯜ 3-4 ꯈꯛ ꯆꯠꯂꯒ ꯂꯩꯔꯦ ꯔꯥꯙꯦ ꯏꯆꯦ ꯉꯁꯤꯗꯤ ꯆꯪꯉꯔꯣꯏꯒꯦ ꯐꯔꯛ ꯇꯥꯔꯦ ꯅꯪ ꯁꯥꯎꯔꯅꯨ ꯅꯣꯡꯃ ꯏꯆꯦ ꯐꯖꯅ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯏꯆꯦꯁꯦ ꯍꯣꯕꯦꯁꯨ ꯇꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯏꯆꯦꯁꯦ ꯅꯣꯏꯅ ꯇꯩꯅ ꯍꯤꯗꯥꯛꯁꯦ ꯉꯥꯏꯔꯝꯃꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯔꯥꯙꯦ ꯅꯪꯕꯨ ꯅꯣꯏ ꯅꯆꯦꯗꯨꯗꯤ ꯃꯕꯨꯛ ꯐꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦꯗ ꯏꯆꯦ ꯑꯩ ꯎꯕ ꯈꯨꯗꯤꯡ ꯏꯁꯧꯗ ꯑꯗꯨꯝ ꯂꯥꯡꯉꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯏꯕꯥꯅꯤ ꯈꯠꯅꯔꯤꯁꯨ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯔꯥꯙꯦ ꯏꯆꯦꯒꯤ ꯋꯥꯗꯤ ꯏꯔꯦꯟꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯁꯤꯅꯤꯀꯣ ꯃꯥꯁꯨ ꯄꯦꯟꯗꯕꯒꯤ ꯑꯗꯨꯛ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪꯅ ꯈꯔ ꯍꯦꯛ ꯐꯗꯣ ꯑꯩꯁꯨ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯒꯦ ꯈꯟꯕꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯤꯌꯦ ꯑꯩ ꯎꯔꯒ ꯇꯥꯅ ꯉꯥꯡꯕ ꯆꯩꯕ ꯑꯃ ꯌꯥꯎꯔꯤꯌꯦ
Sidane aina pranꯒase prok 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 chaise ho aduboba nangna angang haida thoi aduna khara tasana da hek lei thoi nausidi nasa su yaure noi kaina ba yadau na te hausi imung haido oirabanina nuksi sanan leiminaro ayoki matamni khoimu mafi loisindna thoglei thabak sumina ba mataw amagi masana hutpa chanabani haiduna magi nupi ani dasu animak loisinduna parap thoglake haiduna tawbani adubu ahan batana bada animak thongjil adu hek chapi kethabina as kaino chape handone ai hana thokine kaino chape me mina thoke tawbasida kidia chaning khraboni chunap nabisidi noni nam kadaida na figa loisilaga thoglei dubu kaida chatoino kethabina kaino nupa ta samugi masa nupa gi na hotpado ai su satnaba haidana loisilabani ama sidi ai su khangde nupa ai su na hotpado chatnaba haidana loisilibani ai loisin basu loirabani na chalasila o thenkinabani nate kaino noini de kanana law hairamge lehaugo lehau yam thuna lehau ai sini ai thanda dum chaloge noi law haidi ko kaino nupa ngahan ta samuna sewa pirambada ai khoi su law haina hairami tu dikaw pirabo adoda khangde loisilurabani na idi la ani haibasini hai chathone mi mayam mamang da noini puraga chatpa ingamoiba ai 𝐻𝐿𝐴𝐽𝐲 aduna lehau radhiyana taning de nupa nangi na tung indradi ai megi nupa gi matung iluso haibra yaroi ai di lakani haibasini kethabina nupa nang bu singamni haidana natro nang na sigi tawngam bise yum sita pusila ibase aduga mi mamang di 𝐻𝐿𝐴𝐽𝐲 kaina ai di lehau basu ngamoi haibasini adu oirasu noini mak migi chaki thoram da la adi phajari braba la ke su noini gi manung da amakak law ani makade ai puba ngamoiba kethabina nupa ai di lehau basu ngamoi haibasini lehau da ya de hairagana nangi nupi atombi sakpi man bise asi oina lehel mi ai di chak chaba chaturabani haidana phizol gase makha thangbagi ise asangbi hoidagi wairini kariye ai bu lehau kaina lehau ge hairasu ise adum leibi horo ai lehau ba kai di sungamoi ngarang dagi sareng thongba sadawrabani haidana chara helibani ai lehau ba ngamoiba khoimu ani du amu khanarak patari haiduna nupi ani du puba tarami yar noi khanaro haidi ko pharisilo charase ai bu mi gi mangdi idi othoni kai khida aduga horen mi gi mangda khanaraba yengu noi bani ni kedoge habdu asi hairamnaga khoimu mang tharaga gamgam sakhi nupi ani du su phet paithoknaraga khoimu gi yet oi thangduna matung inki tawnari ba maong mataw adu abuba kana amagidi mitki kumhai adum oirabani adumna na hotpa mafam adu yauraduna kethabi amadi radhegi maongdu laikai miyamna wari nungaibam oirami nupi amana hai hengoni henoibo da nupa ama sanga ibasigi matungda nupi ani sangnara ibase khoimudu natro nupi amana ho mani madi nupi asiga yet oidaga thanghandana puraine nupi amana yengba bu onthokna nungaini ni idea nupi ani sina machin gasen akan painaradana nupi amana sibu sidrabadi jaja ni ko thengnari se nupi ani mapu hekta puraga laini puge hairisu amakhak puraudana onthokpanida nomagi numitni yasangakpa matamdani khoimu lambi nakal aduda matom tumina phamduna wakhan khali khoimu ma yumda sungan hanjaningde thabak phana wana surabasu yum aduda magi nupi anigi isautani khanbada talli khoimu aigi laiboksidiko thabak phana wana surasu yumdaga hanjaningde aseng yumda hek changbaga aigi nupi anigi khana chainabudu tani khanbada kari nungge ibu nupi ani lolu bano baibo hei sung haki khantha udabo wakhalsina radhe boina pakhang saduna lobi khibane kethabisu masana dum isau langbam thopane magi mapurei baina nupi atopam busiladi masana sabum thopane makhoi ani amta lante lali bade wakhal warak pamdaba ina si pumnamak sigi horak phamdi aina ne hojik di isa siyore asuna sum hak leitana khana chaina tawraga leiradi yumsi yum oina palaroi aibu makhoi ni si karam haina wakhal tahansigi khoimu adomna madom tumina phamduna wakhal kaya ama khali magi maongdu uraga azal awok legai nupi singna asumna hainari sakhina tathoi magi khoimu haise asida mathanda phamlerido
ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯃꯥꯒꯤꯁꯤꯕꯣ ꯌꯥꯁꯪꯉꯛꯄꯁꯤꯗ ꯂꯝꯍꯥꯡꯁꯤꯗ ꯃꯌꯨꯝꯗ ꯆꯪꯒꯦꯗꯤ ꯍꯥꯏꯗꯦ ꯍꯣ ꯁꯈꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯏꯁꯧꯗꯨꯗ ꯃꯌꯨꯝ ꯆꯪꯗꯧꯒ ꯇꯜꯂꯝꯃꯅꯤ ꯏꯕꯦꯝꯃ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯈꯠꯅ ꯆꯩꯅꯩ ꯍꯥꯏꯕꯅꯤ ꯈꯣꯏꯃꯨꯁꯦ ꯃꯌꯨꯝꯗꯒ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯉꯁꯥꯏꯁꯨ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯗꯠꯅꯔꯛꯇꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯦꯅ ꯅꯠꯇꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯇꯝꯃꯣ ꯇꯥꯒꯦ ꯃꯔꯝ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯄ ꯈꯣꯏꯃꯨꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯅꯤꯡꯉꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯥ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯗꯣ ꯊꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯤꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧꯕꯗꯣ ꯃꯥꯅ ꯍꯦꯛ ꯅꯨꯄꯤ ꯂꯣꯜꯂꯨꯗꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯌꯨꯝꯕꯥꯜ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯔꯝꯃꯤ ꯈꯣꯏꯃꯨ ꯃꯆꯥ ꯑꯅꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯊꯦꯝꯕꯤꯆꯥꯅ ꯇꯥꯆꯧ ꯑꯩ ꯇꯥꯟꯅꯕ ꯋꯥꯔꯦꯕ ꯇꯣꯛꯑꯁꯦ ꯇꯥꯟꯅꯕꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯋꯥꯔꯦꯕ ꯇꯥꯆꯧ ꯇꯥꯟꯅꯕꯗ ꯏꯁ ꯌꯥꯔꯣꯏ ꯑꯩꯅ ꯃꯥꯡꯉꯒꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯒ ꯅꯪ ꯍꯦꯛ ꯃꯥꯡꯉꯒꯅ ꯋꯥꯔꯤ ꯇꯣꯛꯑꯁꯦ ꯍꯦꯛ ꯇꯥꯏ ꯌꯥꯔꯣꯏ ꯆꯧ ꯃꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯇꯥꯟꯅꯔꯣꯁꯦ ꯇꯥꯆꯧ ꯑꯩ ꯋꯥꯔꯤ ꯃꯤ ꯑꯩ ꯈꯣꯡꯒ ꯅꯥꯔꯦꯕ ꯇꯥꯆꯧꯗꯤ ꯌꯥꯡꯅ ꯀꯟꯅ ꯆꯦꯜꯂꯦ ꯑꯩꯁꯨ ꯅꯪꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯍꯥꯏꯅ ꯀꯟꯅ ꯆꯦꯜꯂꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯁꯦꯕ ꯍꯣꯏ ꯑꯗꯣ ꯇꯥꯆꯧ ꯏꯃꯥꯆꯧꯕꯤꯒ ꯏꯃꯥꯒ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯈꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯉꯔꯥꯡꯁꯨ ꯊꯣꯡꯒꯥꯜꯗ ꯃꯁꯝ ꯐꯣꯏꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯃꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯁꯝ ꯐꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯗꯨꯕꯨꯔꯣ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯇꯥꯆꯧ ꯈꯪꯗꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯄꯥꯕ ꯂꯥꯛꯑꯒ ꯍꯪꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯙꯦ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯊꯦꯝꯕꯤꯆꯥ ꯏꯃꯥꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣꯏ ꯍꯣꯏ ꯏꯃꯥ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥꯃꯣꯛ ꯂꯩꯕꯤꯌꯨꯀꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯂꯩꯕꯤꯗꯣꯏꯅꯤ ꯏꯃꯥꯇꯣꯟ ꯑꯩꯁꯨ ꯂꯥꯛꯀꯦ ꯊꯣꯝꯕ ꯅꯪꯕꯨ ꯅꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯣꯏꯗ꯭ꯔꯣ ꯑꯩꯒ ꯆꯠꯂꯦ ꯍꯥꯏꯗꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯂꯩꯍꯧꯔꯣ ꯏꯃꯥꯇꯣꯟꯅ ꯍꯣꯔꯦꯟꯅꯦ ꯅꯪꯒꯤꯁꯨ ꯉꯥꯃꯣꯛ ꯂꯩꯔꯛꯀꯦ ꯍꯣꯏ ꯏꯃꯥꯇꯣꯟ ꯔꯥꯙꯦ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥꯁꯤꯡꯕꯨꯗꯤ ꯂꯨꯅ ꯇꯧꯖꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯜ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯈꯣꯏꯃꯨ ꯐꯝꯃꯒ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯂꯩꯕꯤꯌꯨꯀꯣ ꯄꯥꯕ ꯑꯩꯒꯤꯁꯨ ꯐꯤꯖꯣꯜ ꯐꯖꯕ ꯂꯩꯕꯤꯌꯨꯀꯣ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯒ ꯏꯃꯥꯒ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯤ ꯂꯩꯕꯤꯌꯨꯀꯣ ꯄꯥꯕ ꯏꯄꯥꯒꯤ ꯊꯣꯝꯕ ꯏꯄꯥꯒꯤ ꯊꯦꯝꯕꯤꯆꯥ ꯄꯥꯕ ꯍꯟꯗꯛꯇꯤ ꯁꯦꯜꯒ ꯂꯩꯇꯦ ꯃꯊꯪꯗ ꯑꯣꯏꯅ ꯄꯥꯕꯅ ꯁꯦꯜ ꯐꯪꯉꯕ ꯀꯥꯟꯗ ꯏꯆꯥ ꯑꯅꯤꯒꯤ ꯁꯣꯏꯗꯅ ꯂꯩꯕꯤꯔꯒꯦꯀꯣ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯁꯦꯠꯈꯣ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯌꯥꯔꯣꯏ ꯍꯥꯟꯅꯒꯤꯗꯣ ꯂꯩꯁꯒꯥꯏꯔꯦ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯥꯕ ꯑꯩꯒꯤꯁꯨ ꯂꯩꯕꯤꯗꯕ ꯌꯥꯔꯣꯏ ꯃꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤꯗꯤ ꯃꯄꯥꯅ ꯐꯤꯖꯣꯜ ꯐꯖꯕ ꯂꯩꯕꯤ ꯈꯪꯕ꯭ꯔꯥ ꯉꯍꯥꯟ ꯎꯠꯂꯛꯏꯅꯤꯅꯦ ꯀꯣ ꯇꯥꯆꯧ ꯎꯠꯂꯛꯏꯀꯣ ꯍꯣꯏ ꯎꯠꯂꯛꯏ ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯄꯥꯕꯅ ꯁꯦꯠ ꯍꯦꯛ ꯐꯪꯕꯒ ꯁꯣꯏꯗꯅ ꯂꯩꯕꯤꯅꯤꯗ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯙꯦꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯆꯥ ꯅꯪ ꯄꯥꯕꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯄꯥꯕꯗ ꯇꯥꯆꯧ ꯏꯕꯥꯅꯤꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯐꯖꯕ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯩꯒꯤꯁꯨ ꯍꯟꯗꯛꯇꯤ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯂꯩꯍꯧꯒꯦꯀꯣ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯍꯟꯗꯛꯇꯤ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯔꯒ ꯆꯠꯀꯦ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯀꯦꯊꯕꯤꯁꯨ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯩꯒꯤꯁꯨ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯖꯣꯜ ꯑꯗꯒꯤ ꯏꯄꯥꯝꯗ ꯄꯨꯅꯕ ꯄꯣꯠꯆꯩ ꯂꯩꯅꯕ ꯁꯦꯜꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯎꯀꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯒꯦꯕ ꯍꯟꯗꯛꯇꯤ ꯏꯁ ꯇꯧꯖ ꯁꯥꯔꯁꯤ ꯌꯦꯡꯉꯨ ꯃꯤꯅ ꯍꯥꯏ ꯀꯥꯏꯅ ꯍꯥꯏꯅꯦꯕ ꯅꯨꯄꯥ ꯑꯩꯒꯤꯁꯨꯅꯦ ꯏꯄꯥꯝꯗ ꯍꯟꯗꯛꯇꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯟ ꯒꯥꯔꯤ ꯄꯤꯛ ꯊꯟꯕ ꯑꯃ ꯄꯨꯗꯣꯏꯅꯤꯀꯣ ꯏꯆꯥ ꯅꯪꯁꯨ ꯅꯄꯥꯗ ꯅꯪ ꯂꯩꯒꯗꯕꯁꯤꯡꯗꯣ ꯍꯥꯏꯍꯧꯔꯣ ꯀꯦꯊꯕꯤꯅ ꯁꯣꯏꯗ꯭ꯔꯦ ꯁꯟ ꯒꯥꯔꯤ ꯑꯃ ꯄꯤꯛ ꯊꯟꯅ ꯄꯨꯅꯤ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯔꯅꯨ ꯀꯥꯏꯅ ꯄꯨꯗꯧꯔꯤ ꯑꯩꯗꯤ ꯍꯣ ꯄꯨꯗꯧꯔꯤꯌꯦꯕ ꯏꯆꯦ ꯀꯜꯂꯛꯄ꯭ꯔꯣ ꯍꯣ ꯀꯜꯂꯛꯆꯗꯦ ꯍꯣ ꯏꯕꯦꯝꯃ ꯑꯗ꯭ꯋꯥꯏꯗ ꯑꯉꯥꯎꯕꯤꯗꯧꯅꯅꯦ ꯆꯤꯜ ꯑꯃ ꯄꯥꯜꯂꯦꯅ ꯄꯪꯉꯥꯡꯗ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯟꯗꯣꯛꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯆꯣ ꯏꯇꯩꯒꯤꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯝꯇ ꯁꯥꯟꯅꯒꯦ ꯑꯦ ꯑꯩꯕꯨ ꯍꯦꯛꯇ ꯏꯟꯊꯣꯔꯛꯏꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯨꯃꯥꯡꯁꯤꯗ ꯏꯟꯊꯒꯦ ꯍꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯦꯅ ꯀꯦꯊꯕꯤꯕꯨ ꯁꯨꯃꯥꯡ ꯇꯝꯅ ꯍꯦꯛꯇ ꯏꯟꯊꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤꯡꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯅꯗꯅꯒ ꯇꯧꯔꯤ ꯑꯩꯕꯨ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔꯅꯦ ꯃꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯦ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯍꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯀꯩꯗꯧꯒꯦ
ꯑꯩꯕꯨ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯏꯟꯊꯗꯅꯒ ꯇꯧꯏꯅꯦ ꯅꯪꯅ ꯈꯨꯠꯇ ꯊꯨꯗꯦꯛꯎꯔ ꯍꯧꯖꯤꯛ ꯏꯆꯦꯅ ꯍꯥꯟꯅ ꯏꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯏꯁ ꯈꯤꯇꯪꯈꯛ ꯏꯟꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯤꯅꯦ ꯅꯪꯅ ꯑꯩꯁꯦ ꯁꯨꯃꯥꯡꯁꯤ ꯌꯧꯅ ꯏꯟꯊꯔꯤꯕꯁꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯑꯅꯤꯗꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯀꯔꯤ ꯂꯩꯇꯕ ꯋꯥ ꯑꯗꯨꯒꯤ ꯌꯧꯌꯥ ꯇꯧꯗꯨꯅ ꯈꯟꯅꯔꯦ ꯊꯣꯝꯕ ꯑꯃꯁꯨꯡ ꯊꯦꯝꯕꯤꯆꯥꯁꯨ ꯃꯃꯥ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯉꯤ ꯔꯥꯙꯦꯅ ꯏꯁ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯀꯦꯊꯕꯤ ꯁꯥꯎꯅ ꯔꯥꯙꯦꯒꯤ ꯃꯁꯝ ꯑꯗꯨ ꯍꯦꯛꯇ ꯐꯣꯏꯔꯛꯏ ꯁꯤ ꯇꯧꯒꯦ ꯇꯧꯕ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯌꯣ ꯍꯣꯏ ꯃꯁꯤꯔꯦ ꯑꯩ ꯅꯥꯏꯅꯤ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯁꯝꯁꯦ ꯊꯥꯗꯣꯛꯅꯦ ꯑꯁ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦꯃꯤ ꯊꯥꯗꯣꯛꯑꯣꯏ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯇꯣꯏꯕ ꯈꯔꯒ ꯀꯟꯅ ꯐꯣꯏꯗꯠꯀꯦꯗ ꯃꯁꯤ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕꯁꯤꯕꯨ ꯃꯁꯤ ꯑꯣ ꯐꯩ ꯊꯥꯗꯣꯛꯑꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯅꯥꯇꯣꯟ ꯑꯆꯧꯕꯗꯨꯗ ꯌꯥꯅ ꯆꯤꯛꯀꯦꯕ ꯅꯪ ꯍꯣꯏꯃ ꯑꯁ ꯍꯣꯏꯃ ꯀꯩꯅꯣ ꯅꯥꯏꯅꯦ ꯍꯤꯡꯆꯥꯕꯤ ꯅꯥꯇꯣꯟꯁꯤꯕꯨ ꯍꯦꯛꯇ ꯆꯤꯛꯈꯥꯏꯔꯦꯃꯤ ꯁꯥꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯅꯥꯇꯣꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯁ ꯅꯥꯇꯣꯟ ꯌꯥꯎꯗ꯭ꯔꯦ ꯊꯣꯝꯕꯅ ꯊꯦꯝꯕꯤꯆꯥ ꯏꯃꯥꯇꯣꯟꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯇꯣꯟꯁꯦ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯆꯧ ꯏꯃꯥ ꯆꯧꯕꯤꯒꯤ ꯅꯥꯇꯣꯟ ꯌꯥꯎꯔꯔꯣꯏ ꯑꯗꯨꯗꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯄꯁꯨ ꯇꯧꯗꯦ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯈꯣꯏꯃꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯗꯔꯛꯏ ꯄꯥꯕꯁꯦ ꯍꯤꯞꯊꯈ꯭ꯔꯦꯅꯦ ꯏꯃꯥ ꯄꯥꯕꯁꯦ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯦ ꯈꯠꯅꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯠ ꯊꯥꯗꯣꯛꯅꯩ ꯑꯗꯨꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯒꯩ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯄꯥ ꯔꯥꯙꯦꯅ ꯅꯨꯄꯥ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯁꯤꯔꯕꯣ ꯅꯨꯄꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯅꯨꯄꯥ ꯔꯥꯙꯦꯅ ꯅꯨꯄꯥ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯑꯝꯇ ꯈꯨꯝꯃꯛꯑꯣꯃꯦ ꯍꯩꯃꯥ ꯈꯨꯝꯗꯤꯌꯦ ꯁꯤꯕꯨ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕꯖꯥꯠꯂꯣ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣꯁꯦ ꯅꯨꯄꯥ ꯍꯩꯔꯥꯙꯦ ꯅꯨꯄꯥꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯖꯤꯟꯁꯤꯁꯦ ꯍꯣꯏ ꯏꯆꯦ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯈꯣꯏꯃꯨꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯡꯖꯤꯜꯂꯤ ꯑꯗꯨꯒ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯔꯥꯙꯦ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯂꯧꯔꯨꯗꯨꯅ ꯈꯣꯏꯃꯨꯒꯤ ꯂꯋꯥꯏ ꯑꯗꯨꯗ ꯄꯣꯞ ꯊꯥꯏ ꯑꯗꯨ ꯐꯥꯎꯕ ꯈꯣꯏꯃꯨ ꯃꯁꯤ ꯂꯦꯡꯉꯛꯇꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯦꯟꯅ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎꯑꯣꯃꯤ ꯀꯧꯕꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯔꯥꯙꯦꯅ ꯅꯨꯄꯥ ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯣ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯊꯥꯗꯣꯛꯑꯒ ꯆꯠꯂꯕ꯭ꯔꯣ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯒ ꯆꯠꯂꯕ꯭ꯔꯣ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯅꯨꯄꯥ ꯔꯥꯙꯦꯅ ꯅꯨꯄꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯕ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯏꯆꯦꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯔꯣꯏꯒꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯃꯤ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯑꯩ ꯏꯅꯥꯎꯒ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯒꯦꯕ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣꯃꯤ ꯈꯣꯏꯃꯨꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯔꯤ ꯅꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯔꯣꯏ ꯍꯥꯏꯕ ꯁꯦꯡꯉꯦꯀꯣ ꯅꯣꯏꯅꯤ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪ ꯁꯤꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯔꯥꯙꯦꯅ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯪ ꯁꯤꯔꯦꯅ ꯀꯞꯄꯨꯔꯒ ꯅꯪ ꯁꯤꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯅꯨꯄꯤ ꯅꯣꯏ ꯑꯅꯤꯕꯨ ꯋꯥꯈꯜ ꯇꯥꯔꯨꯅꯦ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯅ ꯑꯣꯏꯍꯟꯕ ꯉꯛꯇꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯐꯥꯊꯕ ꯉꯝꯗꯕꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯍꯟꯗꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯀꯌꯥꯗꯨ ꯀꯥꯎꯊꯣꯛꯅꯔꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯏꯃꯨꯡ ꯑꯁꯦ ꯁꯥꯟꯇꯤꯗ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯂꯩꯁꯤꯅꯦ ꯀꯦꯊꯕꯤꯅ ꯍꯣꯏ ꯅꯨꯄꯥ ꯑꯩꯁꯨ ꯄꯦꯟꯗꯕꯗꯒꯤ ꯏꯅꯥꯎꯗ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯁꯧꯁꯨ ꯂꯥꯡꯉꯔꯣꯏ ꯏꯆꯦ ꯅꯅꯥꯎꯅ ꯈꯪꯗꯕꯅ ꯏꯆꯦꯒꯤ ꯃꯈꯥꯗ ꯌꯦꯠꯂꯨꯕꯅꯤ ꯑꯗꯨꯒ ꯏꯆꯦꯗꯁꯨ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯦꯊꯕꯤ ꯑꯃꯗꯤ ꯔꯥꯙꯦꯁꯨ ꯁꯥꯎꯅꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯔꯥꯙꯦ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯆꯥꯛ ꯏꯜꯂꯤ ꯊꯣꯝꯕ ꯅꯪꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯣꯃꯤ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯎꯔꯒ ꯅꯆꯜ ꯑꯁꯤꯁꯨ ꯆꯦꯟꯒꯦ ꯍꯥꯏꯌꯦꯕ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯁꯤꯗꯨꯝꯅꯦ ꯆꯥꯔꯣ ꯂꯥꯛꯑꯣꯁꯦ
ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯜꯂꯛꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯀꯩꯗꯧ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯇꯥꯆꯧ ꯅꯪ ꯁꯤꯗꯤ ꯏꯃꯥ ꯆꯧꯕꯤꯗꯣ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯪꯉꯤꯌꯦ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯊꯣꯝꯕ ꯁꯦ ꯆꯥꯛꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯏꯃꯥꯇꯣꯟꯒ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎꯕ ꯊꯣꯛꯑꯒꯅꯦ ꯏꯃꯥ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯦꯕ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯊꯕꯤ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯏ ꯏꯃꯥ ꯆꯧꯕꯤ ꯍꯜꯂꯛꯑꯦ ꯏꯃꯥ ꯆꯧꯕꯤ ꯉꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯀꯦꯊꯕꯤ ꯃꯥꯡꯒꯣꯜ ꯙꯔꯤ ꯑꯗꯨꯗ ꯉꯦꯛ ꯍꯦꯛꯇ ꯐꯝꯗꯩ ꯑꯗꯨꯒ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯍꯨꯃꯥꯏ ꯍꯨꯝꯃꯤ ꯂꯩꯔꯛꯑꯦ ꯏꯆꯥꯒꯤ ꯉꯃꯣꯛ ꯂꯩꯔꯛꯑꯦ ꯁꯥꯈ꯭ꯔꯦ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯨꯃꯥꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯊꯣꯡꯕꯅ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯪꯕꯗ ꯂꯣꯏꯔꯕꯅꯤ ꯏꯆꯦ ꯀꯦꯊꯕꯤ ꯈꯥꯎꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯅꯤ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗ ꯄꯤ ꯁꯦ ꯆꯥꯃꯤꯟꯅꯔꯣ ꯔꯥꯙꯦ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯍꯣꯔꯦꯟꯗꯤ ꯁꯤꯁꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯁꯤ ꯍꯣꯏ ꯏꯆꯦ ꯍꯣꯔꯦꯟ ꯑꯩ ꯍꯥꯎꯅ ꯊꯣꯡꯒꯦ ꯏꯆꯦ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯈꯣꯏꯃꯨꯁꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯍꯔꯥꯎ ꯂꯩꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯣ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯀꯅꯥ ꯑꯃꯗꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯣꯟꯕ ꯀꯅꯥ ꯑꯃꯒꯤ ꯏꯃꯨꯡꯗꯤ ꯃꯇꯝ ꯆꯨꯞꯄ ꯏꯁꯧ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯏꯃꯨꯡ ꯃꯍꯤꯂꯥꯡ ꯏꯃꯨꯡ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯗ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯋꯥꯅ ꯂꯩꯇꯕꯁꯨ ꯅꯠꯇꯦ